Jnims Hospital da Cmht Pmjay Amadi Idp card holder Singgi Lemna Hidak Piriba Hospital Asigi EMPANELLED pharmacy singna Hidak PIKHIBAGI bill sing Mari LEINABASINGNA MATAM KUINA PITHOKPIDANA THAMLAKPANA MARM OIRAGA HAIRIBA bill sing asi PITHOKPIDRABADI MAKHA TANA HIDAK PIBA LEPPAGI PHIBAMDA LEIRE HAIRI EMPANELLED Pharmacy Union की माइकई की थादोरप चेरोल हाइरिबा हिदाक पीबा लेप्पा असि लाक्रिबा तांग 19 की नौना हॉस्पिटल असिदा लाक्पा पेशेंट सिंगदा मखा ताना हिदाक पीबा लेप्पा हाइना वारेबनरी हाइरिबा कुइना पंदुना लैरिबा बिल सिंग असि गवर्नमेंट की माइकई नौना काइथबियु हाइबनति गवर्नमेंट की माइकई मतम मतम की मतुंग इन्ना EMPANELLED Pharmacy सिंग असि दा पिथोकपिनबा Jnims amadi tongan hospital singda tha kaya ki mamangdagi mari leinaba government da kaitharakuna hojik makshu hairiba paisa sing asi Jnims hospital gi oinasu account da yauduna leiraba paisa singni government na tongan hospital singda su kaithokraba bill sing asi mari leinaba EMPANELLED pharmacy singna loinamak fangnakri subnagi Jnims hospital gi pharmacy singina matam kaya changhanduna PITHOKPIDANA THAMBIBA asida Jnims hospital da scheme asigi makhada hidak piriba EMPANELLED pharmacy singna angapa pokpa loinana nungdangba fauri maram asina hairiba bill sing asi PITHOKPINABA mari leinaba authority singda kayarak haijakibasu laikre amadi aroibo oina aiba cherol oina haukiba tang taratare tha tare lising ani kun ketarukta Jnims hospital gi authority da bill sing asi PITHOKPIU bill sing asi PITHOKPIDABANA maram oiraga EMPANELLED pharmacy sing asi khamthengna awaba mayuknare karigumba PITHOKPIDABA taragadi hairiba tang kun ketare tha tare lising ani kun taruktagi makha tana nauna lakpa patient singda hidak piba ngamlaroi haina khanghankibasu leire aduga masida hanadagi Jnims hospital gi ward manungda leiraklaba scheme masigi makhada hidak lobiriba patient singdadi adumak makha tana hidak pikini hairi